President Ron Leiringeida State asigi law and order Laksinduna State asida Tangdu Leitaba Hanjilhallu Haina Cocomi na Manipur ki Governor Ajay Kumar Bhalla ta Taksinkhre ngasi ayuk pung 13 kuntra rom taba aduwaida miyoi 8 na saba Cocomi ki team amana Governor Ajay Kumar Bhalla ga unaduna memorandum ama pisaluraba matung Rajbhavan mamangda pangthokiba paumi-singga unaba amada wafam ase Cocomi ki convener Khuraiza mathobana phongdokhibane Unaba aduna Khuraiza mathobana hai Governor Ajay Kumar Bhalla ga unaduna chauragna minute kunrong wari sanakhe maduda point 16 yauba chena ahum panba memorandum amasu Governor da bisinkhe memorandum aduna thamkiba maru oiba wafam singi manungda laiga kama sembinaba wafam thamkhe hojik suspended animation da leiringei asida president gi mahut sinduna charge lauduna governor na leiringei asida State asida Tangdu Leitaba Hanjilhallu Thabak paikhatpiyu haina taksalamlei masigi mathakta suda leiriba UPF amasung KNO gi luchingba seng UPF ki luchingba Thangliampau Guite amade KNO gi leader PS Haukip ase foreigner ni haiba khangna peace talk tawduna Manipur da kem saduna lehaliba ase kari karamba thawrangi makhada lehenbano haiba asigi matangda midyeng changbinabasu taksalamkhe Logi wangmada popi thariba asina lamdam masigi law and order da achauba singnaba ama oirakle masigi mayokta state amasung center na matik chaba action lokhatpage tangai fadaba lei NDPS ki ek asi hena mapangal kalhanaba amade matik chaba thabak lokhatpa yanaba amend tawbiu haiba wafam so governor da taksalamkhe Manipur da hujik thengnariba lan asida maitei sing na chongsilaga yaukhiba leite lan aside narco terrorist sing na landarakpadagi thokpane makoina lan tarakpa aduda central amadi state force na micham miyam ase matam chana kanba ngamdabadagi naha kaya khulngak nabagi damak thorakhibane maram aduna khulngak hibasing ase unlawful tadanaba kari tawba yagadagi haibasu yengsinbiyu haina so governor da taksalamle Manipur ki apunba saktam kaiba yaroi haina Manipur Legislative Assembly da kayara khana warip laukhiba duki wangmada mapanagi changlakpa refugee sing asina India gi citizen olaba matung da separate administration talakliba se India gi mityeng da anti national oide haina lawrabaso Manipur gi oina de anti state oibana masi saugatpigano haina so governor da taksalamle haina so mahakna makhata na phongdokhe 1960s dagi horaga Manipur da refugee oina changakhiba refugee oina leijaramba refugee dagi akhoi citizen onthokpiro haidana India government na citizenship act ki matungina on khraba dung refugee singa do makhoina ngasi lam asi moigi ni na claim torokpa lam asi mokhoi gi lamni atopal kanu changbi aroi masida khoi gi separate administration PO hana demand torokpa se masi Manipur gi assembly house da hanjan na Manipur gi territorial integrity kahen biya roi masi kai dana ba Manipur ki house na koi warep lawi hadana warep kayara khan law khra warep asi gi mayokta separate administration PO hana demand tori ba sa masi India gi media da anti national oiram da ba taraga su Manipur gi media da anti state ni ana masi gi ba por sa encourage to bom thokte masi discourage to godabni haibo wafam si koi thamjarami telaba hojik suspended animation gi tenure si gi manung sida koi gi honorable governor na charge puri ngai matam sida miya masida su president rule gi yamna traumatic of experience me yamama leihibani na miyam da kodang khosong na ba langtak na ba adum pot me yamama lei no hari pot sa kitang phathabi na bai dongta governor na formal ekoi miyam da ekoi message thadok bidana yaraga di ekoi press meet phoba tobira kanda Manipur miyam da nakal khuri makki lei miyam sida achumba asengba judicious weba wafam sing aduga pai bi ngai matam sida president na isada koi governor da phausinai ngai matam sida lokhat bigadaba tangai phadaba critical oiba significant oiba initiative singa do miyam da movement bi boina pau tam yu haiba wafam si thamjar